ngasi phong ki ba kanglai pa ki maira da gi maru bi I pausing khonga saraga manipur top channel gi mai ke gi mayam na thamjagi ahan bada security personnel amana maram zadana nongmai round ohum kap thok pa gi sugunumia mi pai ba pokna khre tha taramatu suraglaba manipur thokliba kangluk irang asina sathina sukalaba red zone oina leiriba sugunu ga thangna leiriba laloi phaiga nakna leiba ahan ba IRB camp ta leiba personnel amana maram zadana nongmai round ohum kap thorak gi Makhol Tabada Sugunu Gimia mi pai bapok na krehidi. Sugunu da leiba Sugunu Municipal Relief Camp Yingsin bagi tabak toriba social worker kaidem pamesor na pauksi sida fungdor bagi matung inadi. Ngaranu midang pung taraga makhairam taba matam na laloi pai maya da leiba ahan ba IRB gi camp ta leiba personal amana maram zadana nomai ron ohum kap thokibni. Maduda Sugunu Gimia mi pai bapok na ki. Maram zadana nomai kapthokiba IRB personnel adugi mathakta madi leinaba higher authority gi action lakhonaba thabak pekhat pa hokre haidi social worker pamesor na makhata na phongdorokhibe gi matung inadi red zone oiriba sugunu gi praja sing ngak senbe gi thabak tawduna leiriba nipan sube MR gi jawan taragani thoi election duty da seasonaba akhokre Masibu yaningdaba phongdoktuna sugunu amadi akoibada leiriba maira paibisingna ihau khongjang sangsingki Athuba matamda MR Jawan Singasigi Mahut Thabirangna Badavi Tawudagi Ngarang Kutakta Kaksing Police Station gi Reserve Line da Labor Police Personnel Mapan Tharakle Loinana Makhatana Sugunu Amadi Akoiba Mapamsing da Ladiba State Security Forcing Lakthok Pigano Hek Lakthok Lubada Thangna Ladiba Cookies na Aseng Tanza Lauduna Bomb Amadi Numai Kapsinduna Landarakadabani Haina Sufongdoki Atopa Pawamadana Zeribamgi lamdai khunauda bom pakhai handuna dukan ahum mang takhan ki thawdo si khanaba haubuni haina lawridabagi maram leite Fox haukiba Mars kunga nipan ki ahing pung aniga makhairom taba matamna Zeribam district headquarter dagi kilometer kuntraga nithuirom sadaga leiba Borobekra subdivision gi manungsanba lamtai khunau Bekra da leiba hawbam Manikumar hawbam miyu amagi dukan ahum masakhangdaba koki furuki miyoi singnaba singna bom pakhai handuna thugai khibagi thawdo asi Federation of Civil Society Organization Fox Manipur na akan mona kandem tawi haina Fox ki secretary information Neris mangangna press tholakpa sirol amana hairi Sholasina hai thawong asi kangluk kya puna khundamina riba jiri gi ingtapa thugai bani haina lawi Loinana District Administration State Home Department ahenba miyeng sangduna thawdo asida scenery pa khudimak athubada fatuna serak pigadabane haidi Sholasina hai haukiba sahi gi me ahum dagi hauduna sin koki terroristing na Manipur gi apun masaktamda singnaduna amadi Mitei community gi matakta landarak tangdu leitadaba phibam ama mayuknarabasu Zeri district di masi phawba thokliba lan sigi mamitadana ingna signa leirakhibane Adubu laibak thibari sin koki furuki manungsanba miyoi singna oigani haina singnaba mawongda lamtai khunaugi area da ngahak leitana bom amadi numai kapsilakpagi thawdok marirak sukre Adubu mari lenaba district administration police amadi Assam Rifles yauna community leaders singna phaminaduna asiguma thawdo asi matungna thoktana ba haiduna kyarak phaminakhrabasu hanjina Borabetra subdivision da leiba mitai gi mathakta khanaba horaklabasu mari lenaba singna ngasi phawba action laukhattaba haibasi yamna lebak thiba mani loinana makhatana ngehak leitana khanaba hawbagi thawong sing satharakliba asigi mathakta action laukhattaba tarabadi zeri da leidiba mitai sing khang mangambagi pangal loiraktuna khanaba horakliba sing aduga sapsana mayuk narak loi hainingai lekti haidi nakala marom na thokiba thawdo asigi matang da indigenous tribe advocacy committee ITAC fair zone amadi zeribam district haiba loop amana UN LF amadi arambai tengol maral sirakpa silebthibani ITAC gi warol si Huranba makokta napi pakli haibagi pauro otumak thokle haina lawi ngihak leitana zeribam da mitei community gi matakta khatnaba horakliba kanglup asi kanano haiba police na thidokpa arubu oiroi loinana athubada mara leibasing phaduna serak pigadabani kariguma mara leibasing serak pidaba tarabadi mitei singna isa ngak thoksanaba lokholakpa thaurang singda mari leinaba singna ayet apan piroidabani haidi atopa paomana Nongmaina kaptuna hatpi kraba driver babu gi masanupida MDN sil mating pangkhibadana tana tuition gi asangba senpam puthok lagani Manipur driver
Association MDA na driver sing na awana tarakpada amadi laikhidraba driver singi imung manungi lehoriba sing na mating pangdun lakli masigi saruk ama oina association na sina samuro awang laikai deki laikhidraba driver sorakhabam babugi lehoribi masanapi sorakhabam rebika tha khudingi piduna lakpa seal gi tengba ngasi kusinakre driver babugi loinabi su atopa amada mayum pan khibadegi Maboka loinana pibam soklaba yumamada wana ladiban hari. Panmayabadi driver babu haukiba English singaniga taraga taret ki April taraga taret impalda Zeri lambigi Shinam kulda gari kamduna thoklingai da sakangdaba singna nongmaina kaptuna hatki. Thaudo aduga mari lainana MDA na mari lainaba singda mihat adura sienariba sing phabinaba taksinduna lakhibani. Ngasi mating pangbaduga mari lainana Manipur Drivers Association ki Assistant Secretary Case Sangisarana phongdoki mangna makhata na hai driver singna awana tarakpa madi asiana yorokpa matamda association sina angama mating pangnaba sem saduna lairi driver singa madi imung manungi miyoi singsu association na matamatamgi pau pibirau laikhidraba driver babu gi haujik lehoriba masanupida haujik mating pangliba asigi mathakta ma ke lairik laisu Tambada mating oinaba tuition fee su association khanaduna pinabo honaragani miyamna su association sina driver singa madi makoi imung manungi yaifanaba lokholakpa mating singda mating pangbiu haikena su pausta su makatarakli atopa pa omana lewa lamding na hui amadi haudong sing vaccine kapthokre manipur hauze yumda yokpa Huina sikpadagi misimina yorakpadagi miyamna yumna yokpa hui haudongbu akiba phorakpa sibu koknanaba anti-rabies hui amadi haudong vaccination program ama Lamding Educated Welfare Association Lewa Lamding Thawal District ki ground Joint Director District Veterinary Department gi bakhada Sangayumpham Veterinary Dispensary samnaraga hokiba February kunganipan ga ayuk pung taretagi hauduna hui amadi haudong humdrarom anti-rabies hida kapthokpagi thabak pangthokre haina Lewagi President S. Ozina Press Thokpa Sirol Sinahai. Sirol Sinahai, Asiguma Tabas, Matam Sana Pangtorapada, Tawal District Veterinary Staff Amadi, Lewa Lamdingi Tami Singbu, Huibu Sing the Takat Pungo Piramki, Loina Kul Tangna the Lady Club Nasu Atay Lekai Lady Hui Amadi Haudong Sing the Su, Anti Rebiski Hida Kaptoklava, Honaviu Hainasu, Apple Tarakli, Atopapa Omana, bot the things a day, bot the Yozaroi, bot Hazaroi. Ukanko kumbi Manipur the English singanika kunga humdoigi me ahumdigi kangluki wathok ama leiringai da ngasi English singanika kunga marigi Mars tha si forward luisin ma leitana leidiba si waruisan ma purakpa tawdana MP ama tawbagi firep ama lorakliba si sumdi lali haina lawi leba asida misi mina kya thokliba si wakhaina singba honabigi mohta na thaiduna miyoibigi punsidagi election maru oina lawri haibada hemamba thokloi haina United Kumbi and Neighboring Club Organization Ukanko Kumbina Secretary General Case Pradeep Kumar Press Thokpa Sirol Sinahai Sirol Sinahai India se democracy satpa lebak ni hairabasu ruling party na nampuda panba Autocracy lebak citizen ama oina aikoigi hakki matungina yaningdaba phongdokpa oina election asi isana khangna yaujadaba haiba phireb asi laujari maram asin election di thingzaroi adu aikoigi hak right ki matungina election yaujaroi vote thadazaroi loinana paliba lengangna athubu matamda hanagum tangdu leitaba punsi model adu lehanbinabasu appeal torakli amaromda manipur kumja english nganiga kungo humdoigi me ahumdigi kanglukki Wathuk ama lakpadagi ngasi English nganiga kunga marigi Mars tha phawba luisinba leitana leidiba si worisan ama purakpa tawduna MP election tawba si sumde lali haina lawi leiba asida mi simina mayam ama thokliba si wakhaina ba honabagi mohta na thaiduna miyoibigi punsidagi election hena maru oina lawre haibata hamamba thoklai haina Rural United Club Organization UK Road Headquarter lamsangi sol amana hairi atopa pa omana Nursing tambagi sang yamna wangna urabasu India natana malem goina nurse ki award palaidi Sunil Kumar Nursing tambagi sang yamna wangna urabasu India natana malem goina nurse ki award pa yamna lady hana RIMS ki director Dr. Gori Aribam Sunil Kumar Sarmana nunang mafungtokre Trained Nurse Association of India TNAI amadi Student Nurses Association of India
SAN Manipur State Branch na puna sinduna ngasi RIMS ki Zubri Hall Our Nurses Our Future The Economic Power of Care haiba thimna pangthokiba ahanba TNAI gi Awareness Conference da wangang loduna wafam asi phungdokibani Thauramgi manungsan ahanba TNAI Lifetime Achievement Award Khoirom Bemola amati laikhidraba Laishram Ibo Hall da piduna ikai kumnaba utpaga loinana Sabener amas phongdoki Maki warol RIMS ki Director Dr. Sunil Kumar Nahai Member listing ahum leiramba sahi yanghai suraba TNAI gumba association ama leibasi nursing gi oina di yamna sathok saningaini Khunai asida nursing na lauriba thaudang asi COVID-19 gi matamda miyamna khangnarakpani Manipurda Nursing tambagi masing asi yamna urubasu hospital singna nurse ki award padmak lairi India oina English singaniga kunga mari fawda nurse masing million mari dagi ahum yawnom panamda thamlibani WHO gi oina English singaniga kuntra fawda nurse masing billion mapan yahonana ba panam thamli WHO gi oina English singaniga kuntra fawda nurse masing billion mapan yahonana ba panam thamli nursing nasu analengi lamasida hena fagana ba honabada kathokpaga loinana hena thabak tabiyu miyoibigi seba tawbasina khwaidigi athoibana ki Lushalak point panam pausi dige topa paumana aikhoi khudimak ireibak ifrup ngaknaba lanmi ngaktani Minister Susindro Ipa ipuna thamlamba nat amadi satnabi aikhoina kandana kanana sukaloi aikhoi khudimak ireibak ifrup ngaknaba lanmi ngaktani ireibak ifrup ngak paibasi aikhoi khudimak ki soifadraba thaudangni haina CAFNPD Minister Laisangthem Susindro na phongdokre Wapamasi Impal East District ki Singnung Khokta leiba All Manipur Battalions General Headquarter da ngarang pangthokiba Universal Friendship Organization na sponsor tawduna tha sigi kunga manga digi hawduna numit manga ni sum satakiba cultural holiday peace camp lusinbagi thoramna saru yaraduna Minister Susindro na wapamasi phongdokibani Thauram gi athoiba mithunglengi warol piroduna Minister L Susindro na hai matik zabulu singba masing walambana ngasi aikoina awaba kya mayuknari bani haibi hai ipai puna thamlamba nat amadi satnabi aikoina kandana kanana sukaloi isterasi gi oiriba phibamasi ngasi dagi de sahi taragi matungda tholakpa thaudok oiramnabadi aikoi kari oiramba yai haibasi miyamna hena khanglamgani maram asina aikoi amatu oina punsinduna ireibak ifrum ngangmina ba haibasi aikoi khudimaki soifadraba thaudangni masi khangna aikoi chasi Aikoina ngasi hotnariba situngi mirol gi damaktani ireibak ifrup ngaknaba aikoi lanmi ngaktani haina sumana phongdoki Thauramadu the National Awardee Dr. Kaisam Baigasandra Thauramappu Manipur Bar Council gi members Wari International Awardee Khoirakpam Iboyema Retired Colonel Laishram Lokendro Amadi Telauksana Saijang ZP Impal East ki hanagi Jila Parishad Tensubam Ratana Akanaba Mitung Lensing Oina Saruyaki Loinana UFO gi Secretary General Y Mairaba Home Secretary L Loyumba Finance Secretary L Tairen Yaun General Secretary Singh Battalion Commander Singh UFO gi members Singh Amadi Singnung Khoki Miyamsu Thauramadu Saruyaki Lushalak poina Korounganba khumana pung taremuki mamangna mangna thagalakpa status sangdang mayamna share tawjagi Eiga Eningthou ga thengnakhiba punkhibagi Wari matek amata mayamna tamjage Kanagumbana lana sanokpa leiri English singaniga taragumdoi swaidagi ai yumdai thoklaga isagi inat lining saktam kannaba thabak tawba horakle English singaniga taragamari swaida inat lining gi loop LSSP Eningthou sanamai sanapungda yawba hore inat lining gi laifam sing kanba semgatpa amadi salai phiral malem laisa namba awareness mayam tawre numaijing khuding punduna yakai pung kaba hodore masak naiba thabakti mayam tawkre adagi aikoi khalambana konung kaina ningthou hairaga yam nungaina leiramgani khanbado phibam yam saramde aikoina kunung kharada oirasu sena semba hore aigi bullet classic bandan thamlaga aikoi isil inau mayam tawraga honai nungti gi aikoi Eningthouga phamlaga ireibak ipurup ina lainingi wari sai wakhal loksin kanaba khangdaba mayam khangjaki Eningthou su culture gi oiba thabak thoram mayam satli uttara gi ahal ama aniga adubu Eningthou sumaina satpase nungaitena iyamba lonjana laikhidre maga tawraga Eningthou gi car optra amanba ama lei aduga sale
ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ ꯄꯤꯁꯇꯣꯜ ꯑꯃ ꯇꯧꯔꯒ ꯕꯣꯗꯤꯒꯥꯔꯗꯀꯤ ꯃꯑꯣꯡꯗ ꯆꯠꯃꯤꯟꯅꯔꯦ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯒꯤ ꯈꯔ ꯂꯩꯔꯒ ꯏꯅꯤꯡꯊꯧꯒꯤ ꯁ꯭ꯀꯣꯠ ꯄꯤꯔꯛꯏ ꯒꯥꯔꯤꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯖꯤꯞꯁꯤ ꯑꯃꯟꯕ ꯑꯃ ꯂꯩ ꯑꯗꯨ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯆꯠꯂꯦ ꯑꯩꯅ PSO ꯑꯣꯏꯅ ꯇꯧꯔꯒ ꯈꯔ ꯂꯩꯔꯒ ꯏꯅꯤꯡꯊꯧ ꯑꯣꯞꯇ꯭ꯔꯥꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯩ ꯑꯩꯒꯤ ꯕꯣꯂꯦꯔꯣꯗ ꯑꯃꯨꯛ ꯆꯠꯂꯦ ꯏꯅꯤꯡꯊꯧ ꯏꯕꯥꯅꯤꯅ ꯆꯠꯄꯁꯦ ꯆꯤꯡ ꯃꯥꯟ ꯁꯨꯔꯦ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯊꯦꯡꯅꯔꯛꯈ꯭ꯔꯦ ꯑꯗ ꯏꯅꯤꯡꯊꯧ MP ꯑꯣꯏꯕꯗꯩ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯦ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯒ ꯏꯔꯩꯕꯥꯛ ꯏꯐ꯭ꯔꯨꯞꯀꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯏ ꯅꯣꯡꯃꯇ ꯏꯅꯤꯡꯊꯧ ꯏꯕꯥꯅꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯔꯤ ꯁꯥꯗꯦ ꯂꯩꯕꯥꯛꯀꯤꯗꯅꯤ ꯅꯣꯡꯃ ꯏꯕꯥꯅꯤ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝ ꯂꯨꯔꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯇꯧꯕꯗꯒꯤꯅꯤ ꯑꯔꯥꯝꯕꯥꯏ ꯂꯥꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯀꯟꯅꯕ ꯍꯣꯠꯅꯁꯤꯅ ꯍꯧꯔꯛꯄꯗꯒꯤ ꯂꯥꯟ ꯂꯥꯛꯁꯟꯈꯤꯕꯅꯤ ꯑꯩꯒꯤ ꯏꯅꯤꯡꯊꯧꯒ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯜꯂꯛꯄꯁꯦ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯏꯁꯥꯒꯤ ꯀꯥꯟꯅꯅꯕ ꯇꯧꯔꯛꯈꯤꯗꯦ ꯑꯩꯅ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯒ ꯄꯨꯜꯂꯛꯄ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤꯒꯤ ꯀꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄ ꯀꯌꯥꯗꯒꯤ ꯐꯪꯖꯔꯛꯈꯤꯕ ꯋꯥꯈꯜ ꯂꯧꯁꯤꯡꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯅꯥꯏꯗꯦ ꯑꯩꯒꯤ ꯌꯨꯝꯗ ꯏꯃꯥꯗ ꯏꯄꯥꯗ ꯂꯛꯅꯩ ꯅꯆꯥꯅꯨꯄꯥꯗꯣ ꯀꯣꯅꯨꯡꯗ ꯃꯥꯏꯕ ꯇꯝꯕ ꯆꯠꯂꯤꯕ꯭ꯔꯥ ꯀꯥꯏꯅ ꯒꯥꯔꯤꯁꯨ ꯌꯣꯟꯊꯣꯛꯇꯅ ꯄꯨꯊꯣꯛꯇꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯁꯦꯜ ꯃꯥꯡꯍꯟꯕ ꯉꯥꯎꯔꯕ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯉꯥꯡꯂꯛꯈꯤ ꯏꯅꯤꯡꯊꯧ MP ꯄꯤꯔꯛꯀꯅꯤ ꯀꯥꯏꯁꯤ ꯑꯩꯈꯣꯏꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯦ MP ꯑꯣꯏꯔꯁꯨ ꯏꯅꯤꯡꯊꯧ ꯏꯕꯥꯅꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯀꯥ ꯇꯧꯁꯤ ꯑꯗꯨ ꯇꯧꯁꯤ ꯀꯥꯏꯅ ꯇꯧꯗꯦ ꯏꯔꯩꯕꯥꯛ ꯏꯐ꯭ꯔꯨꯞ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯈꯛꯇꯅꯤ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏꯔꯦ ꯂꯥꯟꯁꯤꯗ ꯏꯅꯤꯡꯊꯧ ꯇꯨꯃꯤꯟꯅ ꯂꯩ ꯀꯥꯏꯅ ꯈꯟꯕ ꯃꯤ ꯂꯩ ꯑꯗꯨꯕꯨ ꯐꯣꯡꯕ ꯌꯥꯗꯕ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯑꯁꯦꯡꯕ ꯍꯦꯔꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ ꯁꯤꯅꯤ ꯏꯅꯤꯡꯊꯧ ꯏꯕꯥꯅꯤ ꯄꯨꯜꯂꯛꯄꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯁꯤꯌꯔ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ